Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau Manipur da haukiba numit kharanida COVID-19 positive oibagi chang yamna nimlorba matungda ngarang khanghodana amuk hengalakle Assam da Vidhan Sabha mikhalgi ani suba tangkakta mirep sahum nifu mangana lamba thengnaragani ahanba amasung ani suba tangkaki vote kombagi thabak kham thengna kale Coronavirus anirak subu oina sandoraglib asi kudakta thinghaunaba Pradhan Mantri Narendra Modi na hairi amasung Sikkim gi Mukhyamantri Prem Singh Tamangna rajya du da numidang pung 10 gi matungda numidangi curfew thamkhre Lebagasina Malemgi Laiset Uriba COVID-19 gi lantheng satharibana masidagi ngakthoknaba achamba Sexual Thorang Ahum Nanga Chatpinaba Ningsingjari Yumdagi Hek Chathokpada face mask upiyu mi amagi marakta foot taruk lamnana leibiyu mai mit amadi khutsa toina hamdoktuna tarutanana thambiyu Hauzik mapungoiba pau Manipur da haukiba numit kharani da COVID-19 positive oibagi chang yamna niamnuraba matungda ngarang khanghodana amuk hengalakpogum tawre haukiba pungkun mari da miyoi nipan nauno COVID-19 positive oiraki Miyoi lising ama cham humpu test tawbagi manungda miyoi nipan adu COVID-19 positive oikibani Sarkar gi chirol mana hai positive oiraba miyoi sing adu Bisnupur amasung Churachandpur jila dagi amamam Senapati jila dagi ani amasung Nonia jila dagi marini haiba matam asida miyoi mata sikibagi pau leite amaromda miyoi mari laina asna nabadagi pharaktuna discharge tawki Rajya sigi oina hauzik apunba positive case lising kun mapan chahum kulumdoi sure masigi manungda lising kunipan chamapan kunithoi naba phakre naba phagalakpagi changsada marfudrani pan 10.3 ahumni hauzik active case kunipan leiri hauzik phawbuda lena asna nabadagi miyoi chahum humudra humdoi shikre amaromda miyoi chatruk marfudrani thoi nauno COVID-19 gi vaccine kap khibaga loinana hauzik phawbuda vaccine kap ki apunba masingna lising humbutare chanipan taramapan sure masigi manungda healthcare worker lising kuntra chanipan marfutaruk yauri COVID-19 command control room gi zero lamana hai hauzik phawbugi oinadi vaccine kap kraba matungda ka hena kanba reaction thokpa leitri mild reaction thokpa ni futare thengnabada makoi pumnamak loinamak naba phakre Manipur State Kala Academy Imphal na sinduna anba khwairakpam zawba memorial lecture lising ani kunmathoi ngasi nuthil Manipur Press Club Imphal da pangtholgani Sagnaiba critic amasung Manipur State Kala Academy Award phangraba Dr. Thoksom Ibonbi Singna khwairakpam zawbagi waring haibasida lecture pigani Sagnaiba aiba critic amasung Saite Academy Award phangraba Dr. Joda Chandra Sanasamna sababati oigani thorumaduda Manipuri culture and literature gi 53 suba chefong puthokani Assam da Vidhan Sabha mikhalgi ani suba tangkakta mirep sahum nifu mangana lamba thengnaragani mirep 39 na makhoigi mirep che lokthokre Rajya gi BJP President Ranjit Kumar Das ngarang patasar kuchi kendra da mahaki mirep se pisin ki mangna mirep se pisin bam aduta NDA gi makok thongbol chingba kaya loina ki Senior Mantri Chandra Mohan Patowari shu ngarang mirep se pisin ki si Patowari Dramapur Vidhan Sabha kendra da amukhana mirep oire Congress amasung AIUDF ki mirep kayasu ahum suba tangka ki mikhalgi namak mirep se pisinaki BJP gi makok thongbol chingba amasung Mukhyamantri Sarbananda Sonowal ngarang Patasala mikhalgi rally amada wangang ki Nedagi convener Himanta Biswa Sarma su Baharampur da rally amada wangang ki Congress ki MP Pradyut Bordoloi su Tinsukia jila da mikhalgi rally amada sarukya ki BJP Central Election Committee gi mifam ngarang nai Delhi da pangthokre mifam adu Nongchu Bengal gi Vidhan Sabha mikhalgi aroiba tangkak mari gi mirep sing khangdoknaba kaukibani Dol gi headquarters da pangthokiba mifam adu da Pradhan Mantri Narendra Modi BJP President JP Nada Griha Mantri Amit Shah amasung dol gi makok tongba luchingba sing yauki mifam adu gi tungda paumishing da wangang da BJP luchingba amasung kendra gi mantri Babul Supriyo na hai ngasi nomani ni asida mirep sing gi ming laukhoklagani dol asina hauzik phawbuda ahan bagi tangkak mari gi mirep sing gi ming laukthokre Assam Kerala Tamil Nadu amasung Puducherry Vidhan Sabha mikhalgi mirep ayambagi mingsu laukthokre Bharat Bangladesh marup oibagi marida chaun inot hapa BSM na sinba my tricycle rally ngarang lushingkre Rally adu Mizoram gi ngamkhoi da leba Silkor outpost thungkre BSF Director General Rakesh Asthana na Bangabadhu Sheikh Mujibur Rahman gi sam amasuba mapok kumonda Bangladesh ki miyam da proposal piri tungda su Bharat masung Bangladesh ki santi oiba mari si adumak lekhigani haina mangna thajaba phongki thani hena sathaki ba cycle rally adu da BJP gi rider tarani thoina
Nongsu Bengal, Assam, Tripura, Manipur, Meghalaya amasung Mizoram gi ngamkhaigi mafamsingda chatki. Rally asina Bharat Bangladesh gi ngamkhaigi management gi thabak hena phagathanbada mateng oiragani amasung asengma maruk oibagi wakhalonda amaga tengbang pinaba hengat helagani. Tabiriba pawasi Akashwani Imphal dagini. Coronavirus anilak suboina sandorokliba asi khudakta thingaunaba khongjel yangna akanba thorang lokhotpa tangai fade haina Pradhan Mantri Narendra Modi na hairi laijadasi hauji hengalakliba asida thingaudrabadi lebak sinba tungbuda sandorokpa yai haina seksinaba mahangna khanganki. Tongan Raja Singhi Mukhyamantri Singha COVID-19 gi film gi matang ngarang video conferencing gi khuthangda wari sanabada Pradhan Mantri na samasya sing asi mafam gi sarkar na kohna bohnabadi maru oibadu panki. Maharashtra amasung Madhya Pradesh ta positive oibagi sang yamna wangkhalakliba amasung Punjab tasu positive oiba hengalakliba duda mahangna nungnangbu phongdokhi. Mukhyamantri Singha wangangbada Pradhan Mantri na hai Bharat laichad asidagi naba fakhibagi changchada marhudra taruk hele amasung malemgi oina yengbada laichad asidagi sibagi changsu khwaidagi nemli. Micro containment zone lehenbagi tangai padabasu mangna panki mangna hai mamang chahida tawkhibagumna test track and treat haiba khongjangdu hena maru oina lobagi tangai fadabalai. Sarkar na hairi haukiba nimit 15 da rajya 13 ki jila humbudrada COVID-19 case sada samayankhe ki sangda hingatki. Nai Delhi da ngarang midang pawmising da wangangbada Haksel Mantraloy gi Secretary Rajesh Bhushan na hai active case amasung sibagi sangda hengalakpadi chada anigi makhada leiri mangna hai rajya khara da COVID-19 ki case khangen hengalaklibi nungnang ningai ni. Health Secretary na hai lebak pumbagi oina positive oibagi changdi chada mangagi makhada hanthare haukiba sayolamada positive oirakpagi chang asi chada ahumlong oikhi apunba active case ki chada humphudi Maharashtra da leiri Punjab ta positive oibagi chang asi haujik chada 3.9 gi chang da leiri masi nungnang ningai ni. Masina COVID-19 appropriate behavior ningthina indre haibadu takle Health Secretary na hai test track treat and vaccinate haiba wakhalona dista amuk na hona miding changle. Sikkim gi Mukhyamantri Prem Singh Tamang na rajya du da midang pung 10 gi matungda midang gi curfew thamle aina lauthokre. Curfew aduna restaurant, bar, disco, pub amasung gym sing konsin gani numidang pung 10 gi matungda lambi da gari chatpa kudaktagi thingle. Handak lebaga sin nauna COVID-19 gi case hengalakpadagi ngarang Pradhan Mantri Narendra Modi na Mukhyamantri Singha video conferencing gi kuthangda wari sanaki badugi tungda curfew du lauthokibani. Mukhyamantri na miyamda mask upinaba amasung social distancing amadi COVID-19 gi protocol sing makha tana ngangna chatpinaba appeal tawri. Pradhan Mantri Narendra Modi nasu laina asi thingdabagi damak COVID-19 protocol hena mapangal kangkhatanba tangai fade hairi. Kendra gi Haksel amasung Imphal Mantri Dr. Harshavardhan International Body Stop TB Partnership Board ki chairman hapkre. Bharat ingkumjali singani kumnga fawba TB muthanaba sangsiliba ihauda mahangna singthaninga weba thawdang yariba dubu sakhangba oina phamadu da hapkibani. Dr. Harshavardhan na sayi sigi July dagi hauraga sahi ahum phamasi paigani. Bharat amasung England ki T20 cricket series ki mari suba match ngasi Ahmedabad ki Narendra Modi Stadium da sanaragani. Match asi Bharat ki matamda numidang pung 3 ta hogani. Match mangagi series asi England na aniyamada mangjil thari. Suba match ta England na Bharat pu wicket 9 da thoiki manga suba amasung oriba match thangjan mita sanagani. Loishilakpada COVID-19 dagi ngakthoknaba face mask uppa foot taruk lamna leiba khutsa amadi mai mi taru tanana thamba haiba asamba thong amusi ngakna chatpinaba amukhana ningsingjari. Aroibada maroiba pau amukhana Manipur da haukiba numit kharani da COVID-19 positive oibagi chang yamna niyamnaraba matungda ngarang khanghodana amuk hengalakle. Assam da Vidhan Sabha mikalgi ani suba tangkakta mirep 395 na lamba thengnaragani ahanba amasung ani suba tangkaki vote khombagi thabak kham thengna kalle. Coronavirus anirak suboina sandorogliba asi khudakta thingaunaba Pradhan Mantri Narendra Modi na hairi amasung Sikkim gi Mukhyamantri Prem Singh Tamang na rajya duda numidang pung 10 gi matungda numidang gi curfew thamkre pauloijare.